Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Gi Singarei ani suba tangkal. Ayuk anganbani lanmigi sanglin oiriba adomdagi khonjel horap lauduna lanmi nupa ama fingna chentorai. Mayamdusu nupa adugi mataw aduda ngakna yengnai. Chelakliba nupa aduna mayam adu tanaba hairai. Luchingba laikidre, luchingba hatlamle. Wahai adu tabada mayamdu magi ka oiriba adomda chensinduna yengnai. Thongdo hangduna taduna leiriba mitsak aduda mityeng thamlai. Laimaidu ingakta ngaire mayamdu thazada amana amada yengnai. Lepliba lanmi nupa amagi maraktagi ama sat changsilaktuna taduna leiriba nupa adugi nakta satfam tharai. Jejet makutta paisiliba che adu tap lauduna hangduna yenglai. Irami angangba iking singduna asumna. Thawai lakpi. Mayamdu loina omsinduna yenglai ingangakle iramliba wahai aduda kanano karino kari maramgi hatlamlibano haiba mayamdusu khangba ngamnadre. Sana konungi mifam kani angamba famnaibasing pareng lepli. Mayay tangbalda ningthim ibungo mahak lengsinduna famli. Oy thangbada lepliba luwang famnaiba ahal kesorna asumna hairai. Yumthangnariba laibakta aikhoigi kanglaipak asida sajaba iyongfi leiting kaya ama khutsinagani haina langlibase aigi oiba mottadi yamna phaba wakhaloni. Aikhoigi pothoksingbu atopa mapa laibakna sakhangbiba haibase aikhoigidi yamna chakthokchaningaini haijaningi. Famnaiba amana achumbani masi pumnamak aikhoigi kanglaipak asigi khutsa haiba haithoi singthoiba sinmi sing asigi mapandagini. Famnaiba amana amo Hojikti makhoigi haithoi singthoiba khutsa haibana mapa laibakna aikhoibu hena masak khangbibani haijaningi. Kisorna amo aduna nanai aikhoina iningthauda haijaningbadi atai kari matana chade aikhoigi sana konung amadi mapanda leiriba sinmisingda khutsuman hengatpiba kanaba kaya pibiba makhoina pothok ama puthokpada pangba yaba matingsing pangbiba masini aikhoina thamjaningliba wafamse. Purel mayamdugi warol adu munna taraba matung makoktu khazik nomlaga phare famnaibasingna pamlibado aihak soidana pinaba mari leinabasingda khanghankhage atopa kari haibiningba leiri haibiyu. Purel mangda thamliba lairik aduda khorjai adu paiduna kisora madi famnaibasingna pamliba warol adu samlappa khara isili. Tanja aduda thonglomdagi magi manai achanba adu phingna changlai. Mayamdusu ingangakna yengthorai. Nupadu tahana Purel ginakta changsilaktuna nakong mayada chirol taurai. Hairakliba wahaidu tabada Purel thazada. Kari lanjing Purel khaba magi mayumaktada hatlamle haiba. Purelgi wahai aduda mayamdusu ngakna amada onsinaduna murum sonaki. Purel famlambadagi fukhaugatli mayamdusu tumin lainai. Purel mayamduda amuktang yenglaga taplab. Ngasigidi matangsda losilase famnaibasingna kari pamliba aingonda kari haibiningba madu pumnamak hayeng simaga phongdoknabagi tanja pizage ngasigidi aisu chattaba yadre. Mayamdu makok nonduna phagani ningthau. Purel mafam adudagi khongthang yanglap thangduna thokre mayamdu mangonda yengduna leina hawi. Mahenba sana konungdagi khazik lapna sadan bachatlubani sagoldu thauduna sum leptana lai. Akoiba adu asum yengduna lakpada kaithel maya yausilakle. Mityengdo adumna leikai koiringai mangda laklibi nupi aduda thomjingi hektawi. Nupi dusu pakhatna laurai mahen basu pakhatna ifingna sagoldu sat lephali. Nupi dudi pakhatna mamaidu makuna khumjinduna tasilaga laikre mayam dusu makhoida yengnarai. Mahen ba pakhatna kumtharaktuna nupi dugi nakta changsinduna hanglai.
ꯁꯣꯏꯈ꯭ꯔꯦ. ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯔꯒ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ. ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯥꯗꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ. ꯃꯤꯠꯀꯨꯞꯇ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛꯏ. ꯃꯍꯦꯟꯕ ꯄꯥꯈꯠꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯨꯄꯥ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯃꯈꯨꯠꯀ ꯍꯩꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯏꯈꯪ ꯈꯪꯅ ꯃꯤꯐꯝꯗꯨ ꯁꯠ ꯍꯣꯡꯂꯒ ꯃꯈꯨꯠꯅ ꯃꯐꯤꯗꯨ ꯀꯟꯊꯣꯛꯇꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ. ꯇꯥꯔꯤꯌꯦ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯃꯟꯈꯤꯕꯅ ꯅꯨꯄꯥꯗꯨꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯇꯥꯖꯔꯤ ꯍꯥꯏꯕ. ꯀꯔꯤ ꯍꯥꯏꯕꯅꯣ? ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯍꯧꯅ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯄꯥꯟꯊꯣꯏ ꯃꯇꯣꯝꯗ ꯑꯃꯨꯛ ꯈꯟꯖꯔꯛꯏ. ꯀꯩꯅꯣ ꯑꯩꯅ ꯈꯣꯟꯖꯦꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯤꯁꯤꯅ? ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯅꯕ ꯈꯖꯤꯛ ꯈꯧꯗꯦꯝꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯇꯥꯖꯔꯤ ꯍꯥꯏꯕ. ꯀꯔꯤꯅꯣꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯝ ꯍꯪꯉꯤꯁꯤꯕꯣ? ꯅꯥꯁꯨ ꯄꯪꯕꯤꯔꯕ꯭ꯔꯣ ꯁꯣꯝꯕꯣ? ꯃꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯅꯪꯗꯤ ꯀꯩꯅꯣꯝꯃ ꯇꯧꯋꯤꯅ. ꯉꯁꯥꯏ ꯃꯈꯩ ꯍꯪꯕꯗꯤ ꯈꯣꯟꯖꯦꯜꯒ ꯑꯃꯠꯇ ꯊꯣꯛꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯈꯪꯂꯥꯎꯒ ꯂꯥꯎꯔꯗꯅ. ꯏꯅꯤꯡ ꯇꯧꯅꯤ ꯑꯩꯗꯤ. ꯃꯍꯦꯟꯕ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯟꯖꯩ. ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯤꯗ. ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯇꯞꯂꯞ ꯑꯃꯨꯛ, ꯑꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯉꯥꯏꯈꯣ. ꯀꯩ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯄꯥꯟꯊꯣꯏ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯪ ꯁꯒꯣꯜ ꯊꯧꯕ ꯍꯩꯇꯕ꯭ꯔꯥ? ꯃꯍꯦꯟꯕ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯑꯩꯁꯦ? ꯍꯣꯏꯅꯦ, ꯅꯪꯕꯨꯅꯤꯅꯦ. ꯃꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯕꯦꯝꯃ, ꯑꯩꯁꯦ ꯀꯅꯥꯒ ꯃꯥꯜꯂꯨꯔꯒꯦ ꯅꯪꯅ? ꯍꯥꯏꯌꯨꯅꯦ, ꯑꯩꯁꯦ ꯀꯅꯥꯒ ꯃꯥꯟꯒꯦ? ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥ ꯃꯥꯜꯂꯦ? ꯅꯪ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯩꯅ ꯍꯪꯂꯤꯁꯦ ꯈꯨꯝꯃꯨꯅꯦ. ꯑꯩꯁꯦ ꯀꯅꯥ ꯃꯥꯟꯒꯦ? ꯄꯥꯟꯊꯣꯏ ꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯞ ꯇꯧꯅ ꯃꯈꯨꯠꯇꯨꯅ ꯈꯗꯥꯡꯗꯨꯒ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯁꯦ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯗꯤ ꯃꯥꯟꯗꯦ. ꯁꯨꯝ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯝꯅꯥꯏꯕ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯁꯨ ꯂꯨꯋꯥꯡ ꯏꯕꯦꯝꯃ ꯄꯥꯟꯊꯣꯏꯅ ꯀꯤꯕꯤꯗꯧ ꯅꯠꯇꯦ. ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯁꯦ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯍꯥꯏꯔꯣꯅꯦ, ꯇꯥꯔꯒꯦꯅꯦ. ꯑꯩꯁꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯎꯔꯛꯄ, ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯤꯅ ꯆꯠꯅꯔꯤꯕ ꯍꯥꯟꯅꯒꯤ ꯏꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯝꯕ ꯄꯥꯕꯨꯡ ꯑꯍꯜꯒꯤ ꯃꯅꯥꯎꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ. ꯄꯥꯟꯊꯣꯏ ꯅꯨꯄꯥꯗꯨꯅ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ. ꯃꯍꯦꯟꯕ ꯂꯦꯞꯂꯤꯕꯗꯨ ꯈꯖꯤꯛ ꯐꯟꯗꯨꯅ ꯂꯦꯞꯂꯒ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯂꯝꯂꯅꯤ. ꯉꯁꯥꯏꯗꯒꯤ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯗ ꯈꯖꯤꯛ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏꯕ꯭ꯔꯥ? ꯄꯥꯈꯠꯀꯅꯨꯗ, ꯅꯕꯨꯡꯉꯣ ꯑꯩꯅ ꯀꯩꯁꯨ ꯈꯟꯕꯤꯗꯦ, ꯋꯥꯒꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯏ. ꯄꯥꯟꯊꯣꯏ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗ ꯈꯪꯅꯣꯡ ꯅꯣꯡꯊꯣꯔꯛꯏ. ꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯦꯟꯕ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ. ꯄꯥꯟꯊꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯪꯁꯦ ꯀꯣꯛꯁꯨ ꯆꯥꯛꯄ ꯑꯣꯏꯕꯖꯥꯠꯅꯤ. ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯈꯪꯂꯣꯏꯗꯒꯦ? ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕꯗꯤ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯇꯦ, ꯀꯨꯏꯔꯦ ꯃꯤꯔꯝꯗ ꯂꯩꯈꯤꯕ. ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯄꯪꯕ ꯁꯤꯗꯅ ꯂꯩꯔꯦ. ꯆꯠꯂꯣ, ꯌꯨꯝꯗ ꯆꯠꯄꯤꯔꯣ. ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯂꯅꯤ. ꯑꯩꯁꯨ ꯌꯧꯖꯔꯒꯦ. ꯉꯥꯏ. ꯄꯥꯟꯊꯣꯏ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯨꯔꯕꯅꯤ. ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯈꯪꯗꯦ. ꯁꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ, ꯑꯗꯨꯒ ꯁꯒꯣꯜ ꯊꯧꯕ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯇꯝꯈꯣ. ꯀꯩꯊꯦꯜ ꯃꯌꯥꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯨꯅꯤ. ꯑꯩꯉꯣꯟꯗ ꯑꯣꯏꯕꯒꯤ ꯐꯕꯅꯤ. ꯑꯇꯣꯞꯄ ꯀꯅꯥꯗ ꯑꯣꯏꯔꯝꯂꯗꯤ ꯉꯁꯥꯏꯅ ꯐꯨꯕꯤꯔꯅꯤ. ꯑꯗꯨꯅꯅꯦ, ꯃꯤꯠꯇꯣ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨ. ꯁꯒꯣꯜ ꯊꯧꯕꯗ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯗꯤ ꯆꯩ ꯑꯗꯨꯝ ꯆꯥꯕ ꯇꯥꯕ. ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯇꯁꯦꯡꯅ ꯅꯁꯥꯅ ꯌꯥꯖꯅ ꯁꯒꯣꯜ ꯊꯧꯕꯁꯦ ꯍꯩꯇꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤꯗ ꯂꯥꯛꯑꯣ, ꯑꯩ ꯇꯝꯕꯤꯒꯦ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯝꯒꯗꯨ ꯐꯠ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ. ꯃꯍꯦꯟꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ.
ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯨꯏ꯫ ꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯆꯠꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯁꯒꯣꯜꯗꯨ ꯀꯥꯈꯠꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯑꯄꯥꯝꯕꯤ ꯂꯩꯃ ꯃꯤꯔꯟꯗꯥ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯊꯣꯏꯅꯨꯒ ꯐꯝꯗꯨꯅ ꯂꯩ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯧꯔꯛꯏ꯫ ꯑꯄꯥꯝꯕꯤ ꯂꯩꯃ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯆꯤꯡꯈꯩ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯈꯠꯇꯨꯅ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯟꯗꯨꯅ "ꯋꯥꯡꯒꯣꯟ ꯃꯖꯥ ꯏꯕꯨꯡꯉꯣ"꯫ ꯆꯤꯡꯈꯩ ꯁꯨꯛꯂꯞ ꯇꯧꯏ꯫ ꯃꯤꯔꯟꯗꯥ ꯅꯣꯛꯇꯨꯅ "ꯁꯣꯏꯈꯤꯕꯅꯤ ꯌꯥꯝꯕꯨꯡꯆꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯑꯄꯥꯝꯕꯤ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯨꯔꯤꯁꯤꯗꯤ ꯏꯆꯟ ꯏꯕꯦꯝꯃ꯫ ꯌꯥꯝꯕꯨꯡꯆꯧꯕꯨ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯦ ꯅꯤꯡꯊꯦꯝꯒꯤ ꯅꯥꯛꯇꯁꯨ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯗꯣ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯐꯥꯎꯕ ꯄꯣꯊꯥꯗꯕ ꯃꯈꯩ ꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯏ꯫ ꯑꯗꯨꯒꯤ ꯅꯤꯡꯊꯦꯝꯗ ꯑꯩꯅ ꯆꯩꯔꯝꯂꯤꯕ, ꯃꯥꯅ ꯑꯌꯥꯕ ꯄꯤꯔꯒ ꯊꯥꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯖꯩ꯫ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯎꯗꯕꯁꯤꯗ꯫ ꯑꯩꯅꯗꯤ ꯄꯣꯊꯥꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯤ꯫ ꯉꯥꯡꯅꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯗ, ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯃꯥꯁꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯄꯥꯕꯨꯡꯇꯣꯟꯅ ꯀꯦꯅ ꯌꯣꯛꯄꯒꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯀꯦꯍꯜꯂꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯡꯊꯥꯡ ꯌꯥꯡꯂꯞ ꯊꯥꯡꯗꯨꯅ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯀꯧꯔꯛꯏ꯫ "ꯑꯇꯣꯝꯕ"꯫ ꯃꯍꯦꯟꯕꯁꯨ ꯇꯥꯔꯗꯨꯅ ꯂꯦꯞꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ "ꯅꯪꯅ ꯉꯔꯥꯡꯇꯁꯨ ꯂꯥꯛꯂꯤ, ꯄꯣꯊꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯎꯃꯪꯗꯒ ꯆꯠꯇꯅ ꯁꯥ ꯇꯥꯜꯂꯨꯔꯤꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯀꯣ ꯅꯪ꯫ ꯑꯁ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯆꯧꯒꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯁꯣꯝꯗ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯤꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯦ, ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯤꯕ ꯍꯥ? ꯅꯠꯇꯦ, ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯁꯥꯅ ꯅꯪ ꯑꯣꯏꯅ ꯇꯥꯜꯂꯛꯏꯔꯣ? ꯂꯤꯔꯨꯡ ꯇꯦꯟ ꯀꯥꯞꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯩꯇꯕ ꯅꯪꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯖꯤꯛ ꯅꯣꯛꯏ꯫ ꯃꯍꯦꯟꯕ ꯃꯌꯥꯝꯕꯗ ꯄꯩꯔꯞ ꯌꯦꯡꯂꯒ "ꯍꯣꯏ, ꯁꯥꯅ ꯇꯥꯜꯂꯛꯏ, ꯑꯗꯨꯅꯕꯨ ꯍꯜꯂꯛꯏꯁꯤꯅꯤ"꯫ ꯃꯤꯔꯟꯗꯥ, "ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯛꯆꯥꯡꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯋꯥꯕꯗꯁꯨ ꯂꯣꯏꯔꯝꯂꯅꯤ"꯫ ꯃꯍꯦꯟꯕ ꯅꯨꯄꯤꯗꯨꯗ ꯃꯤꯆꯤꯗꯨꯅ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ "ꯌꯥꯝꯕꯨꯡꯆꯧ, ꯂꯥꯛꯑꯣ ꯆꯠꯁꯦ"꯫ "ꯐꯔꯦ ꯐꯔꯦ, ꯆꯠꯁꯤ꯫ ꯏꯆꯟ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦꯀꯣ"꯫ "ꯐꯒꯅꯤ ꯌꯥꯝꯕꯨꯡꯆꯧ, ꯆꯠꯄꯤꯔꯨꯔꯣ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯨꯔꯣ"꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯈꯖꯤꯛ ꯂꯥꯞꯊꯣꯔꯛꯂꯒ ꯃꯍꯦꯟꯕ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯍꯥꯏꯐꯦꯠꯀꯁꯨ ꯌꯦꯡꯂꯒ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯌꯥꯝꯕꯨꯡꯆꯧ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ"꯫ "ꯀꯔꯤꯅꯣ ꯑꯇꯣꯝꯕ, ꯅꯪꯕꯨ ꯑꯄꯥꯝꯕꯤ ꯂꯩꯃꯗꯣ ꯈꯪꯗꯕ꯭ꯔꯥ?" "ꯑꯄꯥꯝꯕꯤ ꯂꯩꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ"꯫ "ꯍꯣꯏꯅꯦ"꯫ "ꯑꯣ, ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯦ"꯫ ꯅꯪꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯁꯤꯗ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯗꯨꯅꯅꯤ"꯫ "ꯑꯗꯣ ꯃꯥꯅ ꯌꯥꯝꯕꯨꯡꯆꯧ ꯍꯥꯏꯅ ꯀꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯤꯡꯒꯧꯗꯨ ꯏꯁꯣꯏ ꯁꯣꯏꯕꯒꯨꯝ"꯫ "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯀꯧꯍꯟꯕꯅꯤꯗ꯫ ꯏꯆꯟꯗꯣ ꯌꯥꯝꯅ ꯆꯝꯖꯕꯅꯤ, ꯏꯪ ꯇꯞꯂꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅꯁꯨ ꯏꯆꯟ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯕꯨꯡꯗ ꯃꯕꯨꯡꯒꯨꯝꯅ ꯈꯟꯗꯨꯅ ꯌꯥꯝꯕꯨꯡꯆꯧ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯅꯤ"꯫ "ꯑꯣ, ꯑꯗꯣ ꯃꯥꯒꯤ ꯃꯤꯡꯕꯨ"꯫ ꯆꯤꯡꯈꯩ ꯆꯞ ꯂꯦꯞꯂꯒ "ꯀꯔꯤꯅꯣ ꯃꯤꯡꯒ ꯑꯃꯨꯛ ꯍꯪꯂꯤꯕꯗꯤ"꯫ "ꯀꯩꯅꯣ ꯌꯥꯝꯕꯨꯡꯆꯧ, ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯏꯇꯦꯝꯁꯤ ꯑꯣꯏꯔꯒ ꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯗꯤ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯗ꯭ꯔꯣ"꯫ "ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯏ꯫ "ꯑꯗꯨꯅꯤ, ꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯃꯤꯡꯕꯨꯗꯤ ꯃꯤꯔꯟꯗꯥ ꯀꯧꯕꯅꯤ"꯫ "ꯂꯩꯐꯝꯗꯤ"꯫ "ꯀꯔꯤꯅꯣ ꯑꯣꯟꯊꯣꯛ ꯀꯨꯞꯊꯅ ꯍꯪꯈ꯭ꯔꯦꯗ"꯫ "ꯑꯁ, ꯌꯥꯝꯕꯨꯡꯆꯧ"꯫ "ꯂꯩꯐꯝꯕꯨꯗꯤ ꯃꯔꯥꯝ ꯈꯨꯂꯦꯟꯗꯒꯤꯅꯤ"꯫ "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?
Itemsise maitai natabro? Natte. Maram ningolni. Masaktudi maitai yamna mali. Lon sukhoide. Manbani. Magi apokpi imado maitai ningolni hai. Haujikpudi magi aboktu natana kanasu laitre. Piklingaidagi tamda adum laiba zatnida. Adunasu lon sukhoidabani. Oh, yam nungaiti. Tapmalle nang aina chatlibase. Khongthangdo khajik yangu. Imasina nangbu hangbada ai leifam khangdrabani. Aidi yambungda hairamlaga chachabani. Ngasidi nang imasigi makhutagi nangi yambungna kanba ngambra yenge to. Loya lakpa machanupaga famduna wari sanari. Ibungo, handak tariba madi thokliba thaudok asigi langla langjin amata puthokpa ngamdribra. Ngakpigani babu. Handaki matangse nacha isu chamamnari. Kari maramgino kari karamba apamba leibagino haiba nacha su khangbu ngamdri. Kari mara leibana lanjingpuril khababu hatlamliba haiba wahang asini mayamna hangnariba. Thokliba thaudok asina miyam pumba mipainari. Adubu pabung yamna manaba khudam amadi ekhoina fangse. Karamba khudamno hayu tasi. Mamangda leikidraba Oza ibunga manglemgi mihatka yamna mane. Kari, manglemgi mihatka yamna mane haiba. Kamdauna. Lanjingpuril khaba madi oza ibunga manglemgi hakchangda thangna thiliba mafam. Amadi asiba hakchangdugi nakanda jejet amada ikhingtana iduna thamlamba thawai lakpi haiba wahaisini. Kari, thawai lakpi haiba. Hoi babung. Magi kari pendaba kari ningba thungdaba leibana mahakna miyoi singase hatlibanu sini nachana khanjaribase. Yenglasi. Mana asum ngamduna leibadi yaru. Mabu ngamba, mabu maithiba piba misak amadi lakhini. Adubu ngaksengi thabaksu komthokpadi yade. Cheksina senagadabani. Tanja phangbada mabu phaduna miyamda sak taktuna magi tawzaruba amadi phangpham thokpa dandi oina akanba chairak-sing pigadabani. Madumakni nachana khanjabasu. Fizang marumda lottuna kumai sanariba mabu ikutmakna phaduna dandi pigani. Numidangi matamni Miranda amadi achanbi thoinuga punna tapli asum chatli. Pukri amagi mathakta sariba thong machaduda ngaihaksu hek lepthoktuna leithoi. Sanai bema ngasidi thabal yamna phaye. Ha, ngasi sibo. Asi haiduna atiyada yengkhatlui nokfet tawna. Oh, ngasi se thaniloi ramale. Thabal siri onthokna fazareda. Thoinua. Takpiyu sanai bema. Handak marakti aise. Aigi apaibu yamna ningsingi. Aigi manglandasu yamna tuina ui. Adudi aboki nakta chatlusira sanai bema. Chatpadi yamna chatningi. Adubu apaina hanglapa wahangda ai paukham piba ngamloi. Aduga karigumba aina mafam aduda chatlubada aibu chatkinu haina soidana khamlakani. Maduna ai apaigi nakta chatpa ngamdabani. Sanai bema abokna hairiba singdusu achumba ngaktani. Thoino apaina aigidamak lepidrabasu nangdi aigidamak layu. Aigi punsina lairi makai sanai bemagi mating adum pangkini. Aigi punsise sanai bemana khutpaiduna chingkhatpirakpani. Karigumba sanai bema thengnaramdrabadi ai karamba phibamda hinglamgani haiba ai khangde. Miranda nupi macha mangonda munna yengduna haukiba tangkak ama ningsinglai. Mallaba segairaba yum macha amagi sumangda ahal miyai chalabi amaga ahal nupa amaga leptuna ngangli. Maithong imot motsilabi masamana khazik phana manjunaraba segaiba fizol setuna nupi machadasu tumina tasinduna famli. He, aikhoi gi seldo nang karam kanda pige haibano ha? Ine, ai soidana pinaba honazage.
ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ? ꯑꯉꯥꯡꯅ ꯑꯗꯨꯛꯅ ꯆꯤꯟꯊꯤꯕ. ꯃꯤꯒꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯨꯕꯒꯤ ꯅꯃꯥ ꯅꯄꯥꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯅꯦ. ꯇꯟꯖꯥꯗꯨꯗ ꯃꯤꯔꯟꯗꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯋꯥꯍꯩꯗꯨꯗ ꯑꯅꯤ ꯑꯍꯨꯝꯗꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯊꯣꯔꯛꯏ. ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯗ ꯑꯗꯨꯃꯛ ꯂꯥꯏꯅ ꯈꯪꯏ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ. ꯃꯗꯨ ꯎꯕꯗ ꯑꯍꯜ ꯅꯨꯄꯤꯗꯨ, "ꯏꯕꯦꯝꯃꯅ ꯀꯅꯥ?" "ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯉꯥꯡꯁꯤꯗ ꯇꯥꯕ ꯉꯝꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯝꯂꯤꯕꯁꯤꯕꯣ?" ꯊꯣꯏꯅꯨꯗꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ. ꯅꯥꯀꯟꯗ ꯂꯦꯞꯂꯝꯂꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯇꯞꯂꯛ, "ꯑꯣ, ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯃꯨꯡ ꯃꯅꯤꯡꯅꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯈꯔ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯧꯁꯤꯟꯈ꯭ꯔꯒ ꯑꯗꯨꯃꯛ ꯁꯤꯡꯂꯛꯇ꯭ꯔꯕ. ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯨꯏꯅ ꯌꯦꯡꯕꯤꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤꯗꯣ. ꯑꯗꯨꯅ ꯁꯦꯜꯗꯣ ꯄꯤꯔꯣ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯒꯗꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯤꯕꯁꯤꯅꯤ." ꯃꯤꯔꯟꯗꯥ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. "ꯁꯦꯜꯕꯨ ꯀꯌꯥꯅꯣ?" ꯑꯍꯜ ꯅꯨꯄꯤꯗꯨ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ?" "ꯁꯦꯜꯗꯨ ꯀꯌꯥꯅꯣ ꯍꯥꯏꯕꯤꯔꯣ, ꯑꯩ ꯄꯤꯖꯔꯒꯦ." "ꯁꯦꯜꯕꯨꯗꯤ ꯂꯨꯄꯥ 50ꯅꯤ." ꯃꯤꯔꯟꯗꯥ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯍꯜ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ. "ꯁꯤ ꯄꯥꯏꯕꯤꯔꯣ." ꯑꯍꯜ ꯅꯨꯄꯤꯗꯨ ꯍꯔꯥꯎꯅ, "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯦꯝꯃ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ." "ꯐꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ. ꯃꯤꯔꯟꯗꯥ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ. ꯊꯣꯏꯅꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯄꯤꯔꯛꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ. "ꯑꯄꯥꯝꯕꯤ ꯂꯩꯃ." ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯏ. ꯊꯥꯖꯗ ꯄꯨꯔꯦꯜ ꯃꯈꯨꯠ ꯑꯅꯤ ꯇꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏꯅꯨ ꯂꯦꯞꯂꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯄꯨꯔꯦꯜ ꯅꯨꯄꯤꯗꯨꯒꯤ ナꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯛꯏ. ꯋꯥꯗꯤ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯅꯩ. ꯑꯍꯦꯟꯕ ꯋꯥꯁꯨ ꯍꯥꯏꯅꯗꯦ, ꯑꯍꯦꯟꯕ ꯃꯇꯧꯁꯨ ꯎꯠꯅꯗꯦ. ꯃꯅꯥꯛꯇ ꯂꯩꯖꯕ ꯈꯛꯅꯤ, ꯏꯅꯥꯛꯇ ꯊꯝꯕ ꯈꯛꯅꯤ. ꯑꯩꯒꯤ ꯅꯠꯇꯦ ꯃꯥ, ꯃꯥꯒꯤ ꯅꯠꯇꯦ ꯑꯩ. ꯂꯣꯟꯅꯗꯦ ꯊꯃꯣꯏ ꯃꯔꯣꯜ, ꯇꯧꯅꯗꯦ ꯅꯨꯡꯁꯤ ꯆꯤꯔꯣꯜ. ꯃꯥꯅ ꯌꯦꯡꯕꯗꯤ ꯅꯣꯡꯃꯗꯣꯜꯒꯤ ꯊꯥꯖꯅꯤ, ꯑꯩꯅ ꯌꯦꯡꯕꯗꯤ ꯏꯁꯤꯡ ꯏꯃꯥꯏꯗ ꯇꯥꯔꯤꯕ ꯊꯥꯕꯜꯕꯨꯅꯤ. ꯃꯤꯠꯌꯦꯡ ꯃꯥꯟꯅꯗꯦ ꯈꯟꯖꯕ ꯇꯥꯏꯌꯣꯟꯅꯩ, ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯦꯡꯂꯤ ꯊꯥꯖ, ꯑꯩꯁꯨ ꯌꯦꯡꯂꯤ ꯊꯥꯕꯜ. ꯑꯇꯤꯌꯥꯗ, ꯂꯥꯏꯖ ꯏꯄꯥꯛꯇ, ꯗꯟꯗꯟ ꯂꯛꯇ, ꯂꯩꯔꯥꯡ ꯂꯛꯇ."